ꯂꯜꯍꯥꯕ ꯃꯃꯥ ꯃꯆꯥꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯅꯤꯡꯊꯤꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯜꯂꯦ꯫ ꯅꯥꯂꯦꯅꯤ ꯃꯈꯥꯗ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯈꯠꯂꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯣ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯄꯦꯅꯥꯎ, ꯃꯈꯩ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯌꯥꯆꯪꯕꯁꯤꯗ꯫ ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯦꯡꯕꯩꯁꯨ ꯑꯩꯈꯣꯏꯗ ꯂꯩꯗꯣꯔꯕꯣ? ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯇꯥꯍꯧꯔꯗꯨꯗ ꯇꯥꯁꯤꯟꯅꯗꯕ ꯑꯃꯨꯛ ꯁꯥꯔꯤꯅꯤꯅꯦ ꯅꯪꯒꯤꯗꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯇꯥꯍꯧꯗꯦꯅ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯝ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯍꯨꯔꯥꯟ ꯌꯦꯡꯈꯤꯕꯗꯣ ꯏꯆꯥ ꯅꯠꯇ꯭ꯔꯕꯣꯏꯔꯦꯀꯣ? ꯏꯃꯥꯅ ꯂꯥꯟꯅ ꯎꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯑꯁ, ꯑꯗꯨꯗꯤ ꯃꯤ ꯃꯁꯛ ꯈꯪꯒꯨꯝ ꯇꯧꯋꯦꯅ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯑꯩꯈꯣꯏꯒ ꯁ꯭ꯀꯨꯜꯁꯨ ꯃꯥꯟꯅꯔꯝꯃꯤꯗꯨꯅꯤꯗꯨꯒ꯫ ꯑꯗꯨꯅꯤ ꯅꯪꯅ ꯍꯌꯦꯡ ꯀꯣꯂꯦꯖꯀ ꯀꯥꯔꯕ ꯃꯇꯝꯗ ꯄꯥꯈꯪ ꯌꯦꯡꯕꯗ ꯏꯃꯥꯅ ꯀꯩꯁꯨ ꯆꯩꯒꯗꯧꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯃꯜꯂꯤꯌꯦ꯫ ꯌꯥꯝꯗ꯭ꯔꯕꯗ ꯀ꯭ꯂꯥꯁ 10ꯗꯪ ꯑꯣꯏꯔꯒꯁꯨ ꯂꯣꯏꯀꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩꯗꯅꯦ ꯄꯥꯈꯪꯗ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤ ꯐꯥꯔꯨꯈꯤꯅꯨꯀꯣ꯫ ꯀꯥꯏꯗꯩ ꯄꯥꯈꯪꯅꯣ ꯏꯃꯥ, ꯅꯣꯏꯅ ꯐꯠꯇꯕ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯀꯝꯇ ꯂꯩꯖꯗꯦ꯫ ꯐꯦꯠꯐꯥ ꯂꯥꯎꯕꯁꯤ ꯀꯟꯈ꯭ꯔꯕꯅꯤ꯫ ꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯈꯖꯤꯛ ꯆꯩꯕꯒꯤ ꯋꯥꯅꯤ꯫ ꯁꯥꯒꯩ ꯄꯨꯂꯞ ꯑꯁꯤꯗ ꯃꯇꯣꯝꯇ ꯇꯥꯡꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯐꯅ ꯆꯦꯛꯁꯤꯟꯅ ꯈꯟꯅ ꯊꯝꯕꯕꯨ ꯁꯤꯠ ꯅꯥꯟꯊꯣꯛꯂꯒ ꯉꯁꯤ ꯗꯦꯠ ꯃꯆꯥ ꯑꯃ ꯆꯠꯂꯝꯂꯤꯕꯗꯨꯅꯤ꯫ ꯆꯦꯛꯁꯤꯟꯃꯜꯂꯁꯨ ꯁꯤꯠ ꯅꯥꯟꯊꯣꯛꯀꯟꯕꯁꯤ ꯍꯦꯛ ꯊꯣꯛꯀꯜꯂꯤ꯫ ꯃꯤꯒꯤ ꯏꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯥꯖꯤꯜꯂꯨꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯕ ꯈꯨꯔꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯟꯃꯜꯂꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯁꯤꯍꯟꯕꯁꯨ ꯌꯥꯗꯦ, ꯅꯥꯟꯊꯣꯛꯍꯟꯕꯁꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯉꯥꯡꯂꯛꯇꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣ ꯈꯨꯝꯖꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯈꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯤ꯫ ꯉꯁꯥꯏ ꯇ꯭ꯌꯨꯁꯟ ꯆꯠꯄꯗ ꯄꯨꯔꯨꯕ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯃꯣꯟꯗꯨꯃꯁꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯃꯇꯝꯕꯥꯛꯇ ꯊꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯗꯨꯗ ꯃꯦꯁꯦꯖ ꯏꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯃꯌꯥꯝ꯫ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯁꯠ ꯂꯥꯛꯏ꯫ ꯀꯩ ꯄꯥꯎꯅꯣ? ꯑꯅꯤꯗꯨꯗꯤ? ꯂꯩꯌꯦ, ꯀꯩ ꯄꯥꯎ ꯂꯩꯒꯦ? ꯁ꯭ꯀꯨꯜꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ 3ꯗꯨꯒꯤ ꯒ꯭ꯔꯨꯞꯅꯤ꯫ ꯌꯥꯝ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯉꯁꯥꯏ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯃꯤ ꯑꯃ ꯂꯩꯔꯝꯃꯤꯕ꯫ ꯋꯥꯗꯨ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯣꯖꯥ ꯆꯪꯉꯛꯑꯅꯤ, ꯑꯩ ꯀꯣꯆꯤꯡ ꯃꯐꯝꯗꯅꯤ꯫ ꯀꯣꯟꯅ ꯑꯗꯨꯝ ꯄꯥꯔꯁꯨ ꯌꯥꯏ ꯏꯕꯦꯝꯃꯁꯥ, ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯑꯁ, ꯀꯣꯛ ꯍꯥꯏꯔꯛꯑꯣ, ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔꯗꯣ꯫ ꯀꯅꯥꯅꯣ? ꯁꯤꯅꯤꯌꯔ ꯃꯈꯜ ꯌꯥꯝꯃꯤ ꯏꯕꯦꯝꯃ, ꯄꯥꯎ ꯇꯝꯕ ꯐꯥꯎ ꯍꯩꯇꯕ꯭ꯔꯣꯅ? ꯍꯣꯏꯍꯦ, ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯗꯧꯔꯒꯦꯕ ꯁꯤꯅꯤꯌꯔ ꯍꯥꯏꯁꯦ? ꯂꯜꯍꯥꯕꯗꯣ ꯈꯪꯉꯤꯗꯅ꯫ ꯃꯥꯕꯨꯗꯤ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯃꯃꯥꯔ ꯈꯪꯗꯦ ꯀꯅꯥꯅꯣꯝꯒ ꯄꯨꯟꯅ ꯂꯦꯞ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤ ꯅꯣꯏ ꯌꯨꯝ ꯌꯧꯔꯛꯏꯕ? ꯈꯪꯗꯦ, ꯑꯗꯨꯅꯤ ꯑꯩꯁꯨ꯫ ꯑꯗꯨꯒꯤ ꯃꯥ ꯂꯥꯛꯑꯝꯕꯗꯨꯗ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯅꯤꯗ꯫ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ? ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗ ꯚꯔꯥꯒꯨꯝꯕ ꯊꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯏꯇꯧ ꯇꯧꯏ꯫ ꯀꯩꯅꯣ ꯃꯥꯏ ꯃꯑꯣꯡꯗꯨꯅ ꯅꯍꯥꯟꯈꯩꯅ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗ ꯅꯣꯏ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯏꯕ? ꯂꯣꯏꯔꯦ! ꯈꯪꯗꯦ ꯑꯩꯁꯨ꯫ ꯉꯥꯏꯈꯣꯅꯦ, ꯚꯔꯥꯒ ꯊꯤꯔꯝꯃꯦ ꯍꯥꯏꯗꯨꯕꯨ ꯃꯣꯏ ꯏꯃꯨꯡꯗꯨꯕꯨ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯃꯃꯥꯗꯨꯁꯨ ꯂꯩꯅꯤ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯃꯇꯣꯝꯇꯔ ꯂꯩꯗꯣꯏꯁꯦ? ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯗꯧ ꯃꯥꯜꯂꯤ꯫ ꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯗꯕꯩ ꯃꯔꯝꯗꯤ ꯈꯪꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ ꯚꯔꯥꯗ ꯂꯩꯕꯅꯦꯕ꯫ ꯃꯃꯥ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗꯤ ꯌꯥꯝ ꯆꯥꯟꯅꯗꯦꯗ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯇꯥꯛ ꯑꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯀꯩꯝ ꯊꯥꯖꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯌꯥꯕꯤꯔꯛꯅꯕ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯗꯣ ꯌꯥꯝ ꯍꯩꯇ꯭ꯔꯣ? ꯃꯆꯤꯟꯒ ꯊꯤꯔꯗꯅ ꯅꯃꯥꯟꯅꯕꯤꯁꯤ ꯌꯥꯅꯕ ꯍꯥꯏꯅꯔꯛꯎ, ꯃꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ, ꯀꯩꯝ ꯋꯥꯠꯇ ꯄꯥꯗꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯤ ꯌꯥꯅꯕ ꯍꯥꯏꯅꯔꯛꯑꯣꯅ꯫ ꯃꯥꯕꯨ ꯉꯥꯎꯖꯥꯠꯂꯣ? ꯐꯥꯒꯤ ꯐꯅꯥꯏꯗꯧꯅ ꯅꯨꯄꯤꯗꯕꯨ ꯈꯪꯅꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯅꯣꯡꯃꯗꯒꯤ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯝꯗꯕꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦꯗ꯫ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥꯟꯅꯕ ꯂꯨꯅ ꯇꯤꯟꯅꯕꯗꯨ ꯐꯥꯎꯕ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤꯗꯨꯅꯤ꯫ ꯗꯥꯅꯤꯡ ꯊꯦꯝꯕꯗꯣ ꯃꯥꯁꯨ ꯀꯩꯝ ꯈꯪꯗꯕ ꯃꯥꯜꯂꯤ꯫
कानादेदा मागी वारी सागुमसे माबु हेनबा कया कयानि लोटख्रबा माबु सुंगाइरगा लेबा ngambro वा मदंग संदोरपसु नते खोइना माबु याम पामजदना खोइतान तानबदौना माना हाइरमलगा तुमिन हेले सिनख्रगा निंथेबी ममानबी अहुमदुना ओइना ऑनसनरगा ललहाबगी मतंगदा खन्नरिबदो सुम येंगदुना ले मया मरक्तगी ज्ञान खरा तारिबदो लांगलेने अतोपा अनीदुदी निंथेबी गुम्बिनी ngang sakningba apha phatta khanthada makhoi masalgi marakta pangang ngangle ningthibi makhata nasu message haludri tumina mangduna phamlaga wakhal tawi nungsi khangna se hairamlaga sumaina aibu imanabi mayam mangdasu kaibana khanbi khangdina khoida leib laktala aina kaido kiyam lalhaba mama machado oto tongduna halakpagi lambidani ma ai wam daigi hayuni kaidawragi barase makumato ba moini yengasiba kaigino hojiki mafamdu pamdabro nangbo ui machan pi amalei haibado hoiga school sumane haibanina sumtanba thoiba parada leibasi ichawi kaibro matam khara mangai leigena leirabada nangbu boarding da thamlaga imana ada पुपुकी मनाक्ता लेरसु याय मागी फिबम सिदा थागी चेकअप किसु मदु खल्लगा सीना फगद्र खनबगी तौबनी नंगना तल्लगदी बोर्डिंग दे हेक लेरु इमादी एदोम लेतबा यारर नंगी स्कूल गसु नक्नरे हॉस्पिटल चटके हाइरगसु थोंगालदगी गाड़ी तोंबा याबगी हाइरगदी मफम याम चाइनी नंगबो अदुइना तीमा अदुगी बुदी कदुबै काइदोनो अइना हाइदे अतोपा मदुइना लेरसे हाइबै वानी अयाम्ब मतमदा ममा मपाना सिनबदा अदुम यागनबनी lalhabase नोमता पामी पामदे यामना हाइगंदे थंगै सेंगना पामदेना हेक हाइरबदुदा ममा सुनुंगाइत्रे मफम अतोपा मथीरसु थीसे हौजिकिदी नंगसु कॉलेज काबा हौबा याननदब अदुम मतम खरदि लेरसे ngasai yengluba mafam anido bara mamalsu chawi nangi school chatpada khongna chatpa sungam wani mi yamna leiradi langwasu lang nang exam gi lai pafam khangoine yumbusu phaba mali aduga misu yamna leite ka humari khaktani haihobado maduna pharoidrane mama na hairiba singdo taraga lalhabado amuksu nungairakte hairamdrabasu phani haina khali ngarang na hanta angaubi amagum layurabani magi damak amadi taibung mangphangnotriba manaw adugi damak mama na hotnariba aduda tuka tuki thiduna mare yetpasu gyan tadaba oina thokladra khali oi adum leirasima yum yawa phawba gari changde adubu umana khongna sangna chatpado ngamloidawagi paisa khara haplaga thongal phawba auto da thaujan hal matamdo numit pungta tadraba sumamle nahan nongma paisa thauba laklamba mapagi mamanabagi mayumduda leibani magi nupido sandhyagi lai thongmai thalaga leirami umana iche o halaklabra leifam haibudubu phanglabro phangle hayeng ayuk hekta chalage namidang din changa hawba matang chatringai sida punna changminase ibongwa tharaga lehalugi kari tasigi iche noina chaningba ma hekta leirone iya iya yedugi budi tamodi thabak halaktri bro halaktri halakpa matamdi yaurabani ngasidi kitang theng hainari gate to hangdoktuna mapuroibana gari thauchelaklibodo oi o lakpu la ito lalhaba nang kakadagi gari se lauraga chaluroko nupado magi activa sumang machi amada khamlaga wari tu yaksile kadai chutpagi none kaka jang lerugi tawbani kai jasige kai janingi kaka gari leirage ahawba chadisibo tamo hayeng ayuksi aikoi chatpa tare aifam sumapam yam chaba ma phangli adugi chatringai sida kainoma punna chamina hausena tawba phari phari ainasu yengba chatpiba yabadu thabak se lepa yada tawbani tawrisi kaiso kaideda lalhaba sese gari sone insang do nangna chaningba madam adum leisilo iya yeng laga thawko numidang oiramse gari yam chinbani oi rita noisu chang tilhau chanam gado semna ba tawrurane nupi ani do changlaktuna changki sing thongmine ngasidi rita do mai thong makalami
ꯎꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧ ꯉꯥꯡꯗꯨꯅ ꯇꯧꯏ꯫ ꯁꯣꯔꯥꯠ ꯂꯣꯏꯕꯒ ꯑꯗꯨꯝ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯝꯕꯗꯒꯤ ꯁꯤꯗ ꯂꯩꯔꯛꯄꯅꯤ, ꯀꯨꯏꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯇꯧꯔꯝꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯏ ꯁꯨꯞꯄꯗꯨ ꯎꯔꯛꯈꯤ꯫ ꯀꯅꯥꯅꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯤꯅ ꯂꯩꯁꯤꯜꯂꯔꯕ ꯄꯥꯝꯗꯦ꯫ ꯃꯤꯒꯤ ꯑꯔꯩꯕ ꯆꯦꯡ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕꯅꯤ, ꯇꯨꯝꯐꯝ ꯀꯥ ꯄꯤꯔꯤꯕꯅꯤ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯁꯤꯡ ꯊꯤꯕꯒꯤ ꯂꯣꯏꯕ ꯅꯠꯇꯦ꯫ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯃꯤꯒꯤ ꯃꯑꯣꯡꯅ ꯃꯇꯧꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗꯨꯗ ꯎꯃꯥꯅ ꯑꯊꯨꯕꯗ ꯆꯠꯅꯕ ꯈꯟꯕꯒꯤꯅꯤ꯫ ꯂꯜꯍꯥꯕꯅ ꯕꯔꯥ ꯃꯐꯝꯗꯨ ꯑꯇꯣꯞꯄ ꯌꯦꯡꯁꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ꯫ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯃꯇꯝꯗ ꯃꯐꯝ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯄꯩꯁꯥꯒꯤ ꯃꯃꯜꯁꯨ ꯇꯥꯡꯕ ꯍꯣꯡꯕ ꯈꯦꯠꯅꯩ꯫ ꯂꯝꯕꯤ ꯂꯝꯗꯥꯡ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯕꯗ ꯅꯣꯡꯃ ꯅꯤꯅꯤꯒ ꯆꯣꯟꯊꯗꯨꯅ ꯂꯩꯕꯗꯨ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯦ꯫ ꯌꯥꯔꯤꯈꯩ ꯊꯨꯅ ꯆꯠꯈꯤꯅꯕ ꯈꯟꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯤꯉꯣꯟꯗꯁꯨ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯒꯗꯧꯕꯅꯤ꯫ ꯍꯥꯏꯗꯣꯛꯄꯗꯤ ꯐꯖꯗꯕ, ꯑꯗꯨꯕꯨ ꯔꯤꯇꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯑꯃꯁꯨ ꯂꯩ꯫ ꯎꯃꯥꯁꯤ ꯃꯁꯛ ꯐꯖꯩ, ꯃꯧ ꯅꯍꯥ ꯑꯣꯏꯗ꯭ꯔꯕꯁꯨ ꯔꯤꯇꯥ ꯍꯣꯏꯗꯒꯤꯗꯤ ꯅꯍꯥꯅꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗꯕꯁꯤꯗ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯛꯂꯒꯗꯤ ꯊꯧꯈꯩꯗꯕ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯏꯟꯁꯥꯡꯗꯤ ꯂꯜꯍꯥꯕꯅ ꯃꯥ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯍꯧꯔꯤ꯫ ꯎꯃꯥꯁꯨ ꯊꯥꯎ ꯊꯨꯝ ꯉꯧꯕ ꯃꯅꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯔꯒ ꯂꯩ꯫ ꯔꯤꯇꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯗ ꯂꯛꯅꯕꯣꯏ ꯀꯔꯤ ꯑꯣꯏ꯫ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯅꯨꯄꯤꯁꯦ꯫ ꯔꯤꯇꯥ ꯅꯣꯛꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯈꯨꯝꯂꯛꯏ꯫ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯀꯔꯤꯒꯤꯅꯣꯅꯦ? ꯃꯔꯝꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯏꯗꯅ꯫ ꯋꯥꯍꯩ ꯁꯪꯂꯦꯅ ꯍꯔꯥꯎꯔꯤꯅꯤ, ꯍꯌꯦꯡ ꯑꯌꯨꯛ ꯃꯉꯥꯏꯔꯦ ꯌꯦꯠꯀꯅꯤ ꯌꯦꯠꯂꯕꯗ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯕꯨ ꯃꯣꯏꯗꯒ ꯉꯥꯡꯁꯛꯂꯨꯕ꯭ꯔꯣ? ꯕꯔꯥ ꯊꯤꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯀꯣꯏꯆꯠ ꯆꯠꯂꯤꯁꯤꯕꯣ? ꯉꯥꯡꯗꯦꯗ, ꯑꯩꯁꯨ ꯑꯗꯨꯈꯛꯅ ꯐꯠꯇꯕꯩꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯃꯤ ꯂꯩꯁꯤꯟꯕꯁꯦ ꯌꯥꯝꯅꯗꯤ ꯌꯦꯠꯂꯤ꯫ ꯎꯃꯥꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯁꯨ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯀꯥꯗ ꯂꯩꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯈꯪꯗꯦꯗ, ꯁꯣꯔꯒ ꯐꯨꯜꯂꯤ ꯃꯤꯒ ꯂꯩꯃꯤꯟꯅꯕꯁꯦ꯫ ꯍꯣꯏꯅꯦ, ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯣ꯫ ꯐꯔꯕꯅꯤ ꯌꯥꯝꯅ꯫ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯁꯤꯜꯂꯛꯑꯗꯤꯅ ꯈꯜꯂꯨꯕꯅꯤ, ꯇꯥꯜꯂꯨꯕꯁꯨ ꯌꯥꯗ꯫ ꯃꯗꯨꯗ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯨꯔꯕꯅꯤ꯫ ꯈꯪꯗꯦ, ꯃꯔꯤ ꯃꯇꯥꯡ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯩꯔꯒꯦ ꯈꯜꯂꯤꯅꯣꯅꯦ? ꯁꯣꯔꯥꯠ ꯌꯥꯎꯕ ꯆꯠꯄ꯭ꯔꯕꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ, ꯅꯣꯡꯃ ꯅꯤꯅꯤꯇ ꯂꯩꯒꯦꯅ ꯏꯕꯥꯅꯤꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯀꯞꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ꯭ꯔꯥꯕ? ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯂꯩꯐꯝ ꯊꯤꯍꯧꯒꯗꯧꯕꯗꯨꯗ꯫ ꯀꯗꯥꯏꯗꯒꯤ ꯂꯩꯐꯝ ꯊꯤꯕꯅꯣꯗꯦ? ꯀꯞꯇꯅ ꯆꯥꯗ ꯊꯛꯇꯅ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯨꯅꯕꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯧꯗꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯝꯈꯤꯔꯣꯏꯗ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯁꯤꯗ ꯂꯥꯛꯂ ꯐꯥꯎꯕ ꯃꯆꯤ ꯃꯆꯤ ꯌꯥꯝꯃꯛꯂꯝꯕꯅꯤ꯫ ꯍꯥꯟꯅꯒꯤꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯊꯨꯅꯗꯤ ꯑꯣꯟꯈꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯟꯖꯈꯤꯕ, ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯁꯪꯍꯧꯕ꯫ ꯃꯃꯥꯟꯅꯕꯅꯦꯅ ꯇꯤꯟꯅꯔꯝꯕꯗꯨꯅꯤ꯫ ꯅꯣꯏꯒꯤꯗꯤ ꯈꯤꯇꯪ ꯐꯥꯎꯕ ꯀꯩꯝꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯕꯗꯤ ꯅꯠꯇꯦꯗ꯫ ꯅꯨꯡꯉꯥꯏꯕ ꯃꯣꯏꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ, ꯑꯩꯈꯣꯏꯅ ꯀꯕꯨꯛ ꯁꯥꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ꯫ ꯋꯥꯔꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯁꯪꯒ ꯆꯥꯎꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯌꯥꯝꯗꯣ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯍꯜꯂꯕꯗꯧꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕꯗ ꯑꯔꯦꯝꯕ ꯑꯄꯥ ꯍꯦꯟꯅ ꯊꯤꯗꯣꯛꯂꯒ ꯇꯤꯟꯅꯒꯗ꯭ꯔꯅꯤ? ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯃꯑꯣꯡꯗ ꯏꯃꯨꯡ ꯑꯗꯨꯝ ꯄꯨꯔꯤ꯫ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯍꯟꯒꯦꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕꯒ ꯈꯦꯠꯅꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯆꯧꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦ ꯍꯥꯏꯗꯅ ꯅꯥꯄꯜ ꯈꯖꯤꯛ ꯀꯥꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯤꯗꯅ꯫ ꯆꯥꯎꯈꯠꯄ ꯋꯥꯏ, ꯆꯥꯎꯗꯕ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯥꯛꯇꯨꯕꯨ ꯂꯣꯏꯈꯤꯗ꯭ꯔꯤꯕ ꯖꯥꯠꯂꯅꯤ? ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯜꯍꯥꯕꯅ ꯏꯟꯁꯥꯡ ꯊꯣꯡꯍꯧꯕꯅꯤ, ꯂꯣꯏꯔꯝꯃꯅꯤ꯫ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ, ꯑꯩ ꯁꯦꯝꯃꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯨꯔꯣ ꯌꯦꯡꯉꯨꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯆꯠꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ꯫ ꯅꯃꯥꯅꯆꯥꯕꯨ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯅꯤꯍꯦ, ꯆꯥꯛꯀ ꯆꯥꯔꯒ ꯏꯔꯦꯟꯖꯅ ꯆꯠꯂꯣ꯫ ꯇꯥꯃꯣꯅ ꯃꯐꯝꯁꯨ ꯈꯪꯗꯣꯛꯄ ꯑꯣꯏꯅ ꯊꯤꯟꯕꯤꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯏꯆꯦ, ꯆꯥꯔꯔꯣꯏꯒꯦ꯫ ꯄꯣꯠ ꯆꯩ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯗꯕꯅꯤꯅ ꯑꯥꯗ ꯑꯣꯏꯅ ꯊꯣꯡꯂꯨꯕ ꯌꯥꯅꯕ ꯈꯔ ꯉꯟꯅ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝꯁꯨ ꯀꯥꯏꯗꯅꯕ
ꯃꯇꯝ ꯆꯥꯅꯗꯤ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯏꯆꯦ ꯅꯣꯏꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜꯗꯨꯗꯤ ꯑꯥꯗ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯁꯪꯒꯣꯏꯗ ꯊꯥꯡꯗꯣꯛꯂꯒ ꯊꯅꯝꯕꯅꯤ ꯂꯣꯏꯅꯃꯛꯇꯤ ꯄꯨꯔꯔꯣꯏ ꯑꯥꯗꯁꯨ ꯀꯩꯁꯨ ꯊꯝꯐꯝ ꯂꯩꯔꯣꯏ ꯀꯥ ꯃꯆꯥꯗꯨꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯊꯝꯅꯤꯡꯉꯥꯏ ꯃꯐꯝ ꯀꯝꯇ ꯂꯩꯔꯝꯃꯣꯏꯗ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯌꯨꯝꯗ ꯂꯩꯈ꯭ꯔꯤꯕ ꯃꯤꯗꯨꯗ ꯑꯗꯨꯝ ꯄꯤꯊꯣꯛꯂꯝꯕꯗ ꯃꯣꯏꯅ ꯄꯥꯝꯒꯗ꯭ꯔꯣ ꯈꯪꯗꯦ ꯄꯥꯝꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯋꯥꯏ ꯆꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯑꯗꯨꯗ ꯅꯍꯥꯟꯋꯥꯏ ꯏꯃꯥ ꯕꯕꯥꯅ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯤꯔꯛꯄ ꯑꯍꯨꯟꯄꯣꯠ ꯑꯣꯏꯕꯅꯤꯅ ꯍꯦꯛ ꯄꯤꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯥꯗ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯊꯤꯟꯗꯣꯛꯈ꯭ꯔꯒꯦ ꯈꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯐꯅ ꯉꯜꯂꯤꯕ ꯑꯌꯨꯛꯇꯣ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯕꯒꯨꯝ ꯊꯕꯛ ꯈꯨꯗꯤꯡ ꯌꯥꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯎꯃꯥꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯇꯨꯝꯂꯝ ꯍꯤꯞꯂꯝꯕꯒꯤ ꯐꯤꯔꯣꯜ ꯅꯨꯡꯂꯣꯟ ꯃꯆꯥꯅꯨꯄꯥꯅ ꯌꯣꯝꯁꯤꯟꯅꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗꯒꯤ ꯐꯃꯨꯡꯒꯨꯝꯕ ꯐꯤꯌꯥꯟꯒꯨꯝꯕ ꯃꯆꯪ ꯑꯣꯏꯕ ꯎꯄꯨ ꯃꯆꯥ ꯑꯃꯒ ꯂꯜꯍꯥꯕꯒꯤ ꯂꯥꯏꯔꯤꯛ ꯇꯧꯅꯅꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯗꯨꯒ ꯄꯨꯔꯒ ꯑꯇꯩꯗꯤ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯂꯝꯅꯕ ꯒꯥꯔꯤ ꯁꯤꯟ ꯂꯥꯡꯕꯗ ꯇꯥꯈ꯭ꯔꯦ ꯀꯣꯜꯂꯤꯛꯅꯆꯤꯡꯕꯁꯨ ꯗꯔꯀꯥꯔ ꯇꯥꯒꯗꯕ ꯌꯦꯡꯂꯒ ꯄꯥꯏꯔꯛꯏ ꯌꯥꯔꯤꯈꯩ ꯄꯣꯠ ꯆꯩ ꯌꯥꯝꯗꯅꯕ ꯍꯣꯠꯅꯩ ꯉꯁꯤꯗꯤ ꯔꯤꯇꯥꯁꯨ ꯌꯥꯎꯔꯛꯏ ꯒꯥꯔꯤ ꯑꯆꯧꯕꯗ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯔꯛꯏ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯈꯥꯝꯃꯤ ꯒꯥꯔꯤ ꯑꯃꯗꯅ ꯎꯄꯨ ꯀꯥꯡꯊꯣꯜ ꯈꯔꯗꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯈꯥꯝꯂꯤ ꯒꯦꯠ ꯍꯥꯡꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯆꯪꯂꯛꯄꯒ ꯚꯔꯥ ꯑꯣꯏꯅ ꯊꯝꯂꯤꯕ ꯀꯥ ꯄꯔꯦꯡꯗꯨ ꯎꯔꯦ ꯃꯤ ꯑꯃꯅꯤꯗꯤ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯌꯦꯡꯅ ꯌꯦꯡꯅ ꯁꯨꯝ ꯆꯪꯂꯛꯂꯒ ꯌꯨꯝ ꯑꯍꯨꯝ ꯄꯔꯦꯡ ꯂꯩꯔꯤꯕꯗꯨꯒꯤ ꯑꯍꯥꯟꯕꯗꯨꯗ ꯂꯦꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯅꯤꯡꯊꯤꯕꯤꯗꯨ ꯐꯨꯠ ꯐꯥꯎꯗꯣꯔꯛꯏ ꯀꯅꯥ ꯍꯪꯕꯅꯣ ꯂꯜꯍꯥꯕ ꯎꯕꯗ ꯈꯪꯕꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯝ ꯍꯪꯐꯝ ꯊꯣꯛꯄ ꯍꯪꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯉꯔꯥꯡ ꯚꯔꯥꯒꯤ ꯍꯪꯂꯝꯕꯗꯨꯅꯤ ꯏꯃꯥ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯕ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯃꯥꯡꯂꯣꯝꯗ ꯀꯥ ꯁꯦꯡꯗꯣꯛꯈꯤꯕꯅꯤ ꯑꯩ ꯀꯧꯔꯛꯀꯦ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯣꯛ ꯇꯨꯝꯂꯨꯕꯒꯤ ꯈꯪꯐꯥꯠꯇ꯭ꯔꯤꯕꯗꯨ ꯆꯣꯠꯂꯤ ꯁꯥꯔꯤ ꯇꯧꯔꯤꯕ ꯃꯁꯝꯗꯨ ꯄꯨꯂꯞ ꯊꯥꯗꯣꯛꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒꯇ ꯎꯈꯤꯕꯅꯤꯅ ꯑꯗꯨꯃꯗꯤ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯁꯝ ꯊꯥꯗꯣꯛꯄꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯁ꯭ꯀꯨꯜꯗꯗꯤ ꯃꯁꯝ ꯇꯪꯈꯥꯏ ꯑꯗꯨꯃꯛ ꯄꯨꯟꯕꯅꯤ ꯑꯑꯣꯟꯕ ꯈꯔꯗꯤ ꯑꯣꯏꯔꯤ ꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇ ꯊꯩꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯂꯜꯍꯥꯕ ꯃꯁꯥꯗ ꯐꯥꯎꯏ ꯃꯥꯏ ꯂꯩꯗꯨꯅꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯈꯜꯍꯧꯏ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤ ꯄꯅꯤꯁꯃꯦꯟ ꯆꯥꯔꯅꯤꯗꯣ ꯅꯤꯡꯊꯤꯕꯤ ꯃꯃꯥꯕꯨ ꯀꯧꯔꯨꯔꯒ ꯊꯨꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯅꯥꯂꯤꯅꯤꯁꯨ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨꯗ ꯀꯧꯔꯛꯏ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯅꯈꯣꯏꯅ ꯂꯥꯛꯏꯁꯤꯗꯤ ꯀꯥꯕꯨꯗꯤ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯅꯤ ꯁꯣꯝꯗ ꯑꯣꯏꯅ ꯌꯦꯡꯂꯔꯣ ꯂꯥꯛꯑꯣ ꯄꯨꯂꯞ ꯑꯗꯣꯝꯗ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯏ ꯍꯧꯖꯤꯛꯇ ꯁꯦꯡꯗꯣꯛꯂꯝꯕꯒꯤ ꯀꯥꯗꯨ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯝꯃꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨം ꯆꯥꯎꯏ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯩꯕ ꯌꯥꯒꯅꯤ ꯈꯜꯂꯤ ꯀꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕꯕꯨ ꯁꯤꯡꯒꯜ ꯐꯃꯨꯡ ꯑꯃꯈꯛꯇꯅꯤ ꯔꯤꯇꯥꯅ ꯃꯤꯒꯤꯗꯤ ꯚꯔꯥꯁꯦ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯄꯤꯅꯕꯗꯥꯏꯅꯦ ꯅꯥꯂꯤꯅꯤ ꯔꯤꯇꯥꯗ ꯌꯦꯡꯂꯛꯇꯨꯅ ꯃꯁꯤꯗ ꯊꯑꯣꯏꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯅ ꯍꯣꯠꯅꯕꯒꯤꯅꯤ ꯃꯤꯅ ꯇꯧꯅꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯐꯃꯨꯡ ꯑꯃꯇꯪ ꯄꯤꯕꯒꯤ ꯃꯔꯝꯗꯨꯅ ꯚꯔꯥ ꯃꯃꯜ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯄꯤꯛꯄꯅꯤ ꯉꯔꯥꯡꯅ ꯏꯅꯥꯎ ꯑꯁꯤꯗ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯎꯃꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯅꯣꯏꯕꯨ ꯎꯄꯨ ꯀꯥꯡꯊꯣꯜꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯛꯏꯕ ꯍꯧꯖꯤꯛ ꯄꯨꯔꯛꯄꯅꯤ ꯏꯆꯦ ꯅꯨꯄꯥ ꯈꯔ ꯌꯥꯎꯔꯤꯉꯩ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯣꯟꯖꯤꯜꯂꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯟꯖꯤꯟꯅꯕ ꯇꯧꯔꯣ ꯅꯨꯄꯤꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯅꯥꯂꯤꯅꯤꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯏꯔꯦꯟꯖꯅ ꯐꯝꯂꯨꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯂꯦꯞꯂꯒ ꯃꯌꯥꯝꯗꯨ ꯎꯄꯨ ꯀꯥꯡꯊꯣꯜ ꯊꯥꯡꯖꯤꯜꯂꯛꯄꯗꯨ ꯈꯤꯟꯐꯝ ꯈꯣꯠꯐꯝ ꯇꯥꯛꯇꯨꯅ ꯂꯩ ꯂꯜꯍꯥꯕꯁꯨ ꯌꯥꯎꯔꯤ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯚꯔꯥꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯅꯤꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯏ ꯐꯃꯨꯡ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯒꯗꯅꯤ ꯈꯔ ꯋꯥꯕ ꯑꯇꯩꯗꯤ ꯄꯣꯠꯇꯨ ꯀꯩꯁꯨ ꯌꯥꯎꯗꯦ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ ꯑꯀꯣꯟꯕꯒꯤ ꯂꯜꯍꯥꯕꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯃꯃꯥꯏꯗꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯄꯥꯏꯃꯤꯟꯅꯔꯒ ꯒꯦꯠ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯂꯤꯕ ꯅꯤꯡꯊꯤꯕꯤꯗ ꯊꯦꯡꯖꯤꯜꯂꯨꯔꯦ ꯈꯣꯡꯎꯞ ꯀꯥꯞ ꯁꯤꯠ ꯅꯥꯟꯅ ꯊꯥꯕꯗꯨ ꯃꯆꯤ ꯑꯃꯗ ꯁꯣꯏꯗꯅ ꯅꯦꯠꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯏꯃꯣꯠ ꯃꯣꯠꯈ꯭ꯔꯦ ꯑꯌꯥ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯊꯨꯅ ꯂꯩꯊꯣꯔꯛꯂꯒ ꯑꯩ
ꯑꯩ ꯎꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯅꯤꯡꯊꯤꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯀꯪꯕ ꯐꯥꯎ ꯅꯪꯗꯅ ꯄꯨꯟꯁꯤꯟꯕꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯃꯀꯣꯛꯇꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯕ ꯍꯧꯔꯕꯅꯤ ꯁ꯭ꯀꯨꯜꯗꯨ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ ꯃꯤꯅꯤꯠ 10 ꯐꯥꯗꯕ ꯈꯣꯡ ꯂꯝꯕꯤꯅꯤ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯃꯥꯡꯗ ꯌꯧꯔꯛꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯤꯀꯞ ꯑꯃꯇꯪ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯒꯤ ꯁꯥꯏ ꯃꯔꯨ ꯃꯔꯨꯗꯨ ꯍꯨꯒꯠꯂꯒ ꯁ꯭ꯀꯨꯜ ꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯒꯦꯠꯇꯨ ꯎꯅ ꯎꯅ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯃꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯒꯦꯠꯇꯨꯗ ꯄꯩꯅ ꯌꯦꯡꯉꯤ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯆꯦꯜꯂꯛꯂꯒ ꯉꯥꯛꯇꯪ ꯉꯥꯏꯕꯤꯕ ꯌꯥꯏꯁꯦ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯃꯥꯗꯧꯅ ꯑꯊꯦꯡꯕ ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯦꯡꯅ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯒꯦꯠ ꯃꯌꯥꯒꯤ ꯋꯥꯜ ꯑꯃꯗ ꯃꯁꯥꯗꯨ ꯉꯥꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯤꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯆꯠꯇꯕ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇ ꯏꯀꯣꯝ ꯀꯣꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯑꯊꯦꯡꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯆꯤꯟꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯤꯕꯤ ꯃꯀꯣꯛ ꯉꯥꯎꯒꯗꯧꯔꯤ ꯃꯥꯗꯤ ꯑꯁꯨꯝꯅ ꯊꯦꯡꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯕꯦꯜ ꯌꯩꯈꯤꯕꯗꯨ ꯇꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 10 ꯈꯔ ꯍꯦꯟꯅ ꯂꯩꯔꯒ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯄꯗ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯉꯥꯡꯒꯗꯕꯒꯤ ꯑꯣꯖꯥ ꯈꯔ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯨꯒꯠꯂꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯜꯂꯒ ꯊꯦꯡꯂꯛꯄꯒꯤ ꯃꯔꯝ ꯑꯃꯃꯝꯇꯪ ꯍꯪꯉꯤ ꯈꯔ ꯉꯥꯡꯕꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯏꯪꯂꯤꯁ ꯁꯕꯖꯦꯛꯀꯤ ꯑꯣꯖꯥꯗꯨꯅ ꯑꯥꯏ ꯀꯥꯔꯗꯁꯨ ꯎꯗꯦ ꯔꯤꯕꯣꯟꯁꯨ ꯄꯨꯟꯗꯦ ꯈꯣꯡꯎꯞꯁꯨ ꯂꯣꯏꯔꯦ ꯈꯣꯡꯎꯞꯇꯨ ꯅꯣꯟꯊꯗꯨꯅ ꯌꯦꯡꯉꯤ ꯂꯜꯍꯥꯕꯅ ꯅꯦꯠꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯆꯦꯜꯂꯛꯄꯒꯤ ꯏꯐꯨꯜꯅ ꯀꯔꯤꯝꯇ ꯁꯦꯡꯗꯣꯔꯛꯇꯕ ꯃꯥꯜꯂꯤ ꯑꯥꯏ ꯀꯥꯔꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯁꯝꯁꯨ ꯑꯃꯨꯛ ꯃꯥꯖꯩ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯔꯤꯕꯣꯟꯁꯨ ꯌꯥꯎꯔꯛꯂꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯗꯥꯎ ꯊꯨꯝ ꯌꯥꯝꯅ ꯆꯨꯝꯗꯦ ꯅꯣꯡꯉꯥꯟꯕꯒ ꯇꯧꯔꯤꯕꯗꯨ ꯅꯨꯃꯤꯠꯇꯨꯃ ꯕꯤꯠ ꯂꯩꯍꯟꯗ꯭ꯔꯦ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯅꯤꯡꯒꯨꯝ ꯌꯥꯎꯅꯤꯡꯗꯒꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯌꯥꯎꯔꯒ ꯁꯨꯇꯤ ꯃꯇꯝ ꯋꯥꯅꯉꯥꯏ ꯃꯀꯣꯛꯁꯨ ꯁꯨꯝ ꯆꯤꯛꯁꯤꯜꯂꯛꯄꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯣꯊꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯥꯁꯨ ꯅꯥꯒꯗꯧꯔꯤꯕꯒꯨꯝ ꯕꯪ ꯕꯪ ꯁꯥꯒꯠꯂꯤ